ngasi numida waram phongkhiba tongan manipuri siphongsing amasum thokhiba thodok wathoksingdagi maruibi ipausing mayamda thamjari hanbada kangleipaki mairadagi lakhusarga manipurda thukliba lal asigi matangna naga Meetei amadi Kuki furukki MLA amadi minister singa si Delhi-da wari sanakhre mamang saigi me ahumdagi manipurda thokliba irang asigi waroi sinama puraknaba ahanba oina ngasi Ministry of Home Affairs na sinduna Naga Meetei amadi Kuki furukki MLA amadi minister singa si numijungba matungda pung amaga makhai tabadagi Delhi gi Khan Market ki 20 Subramaniam Bharati Mark leiba Ministerial Hall pung ani subna wari sanaba hokre mifam asida kari karamba wafam khanakhi amadi karamba wafam da irang asigi waroi sinama purakpa ngamgani haibasi Manipur gi mipung khudimangna yamna khaurang na ngainaba amadi samamnaba ama oiri mifam asigi mangoinana Delhi dagi phangba thajaba yaba paw amagi matungina ngasigi mifam asida Meetei gi maikedi gi wari sanaba du MLA kunna saruk yakhi Maduda Kuki MLA Taruk BJP ki National Spokesperson MP Samit Patra su yakhi Naga ki oina su MPF ki lusingba Minister Awangbo Newmai Party asigi maugi MLA Dikho amati Urkhul gi MLA Ramuiba na mifam asida saruk yari adumaina Manipur manungna tonganba lainga amata duna Kuki len semna bo Ngainariba Kuki gi maikedi Minister Let Pau Hokip yauna MLA mangana saruk yagadoriba sida miyoi ahum khaktamak saruk yakhi Kuki gi maikedi gi mifam asida BJP dagi board karakhiba Horticulture Minister Letpa Hokip Dipaimuk AC gi MLA Ngarsungler Sanate Henglep ki BJP MLA Rajamang Hokip Saikot ki BJP MLA Paunilan Hokip amadi Independence Merep oina Mikhal Mai Paglakhiba Saitu AC gi MLA Hakulet Kipgena saruk yanana bakhangalaki haidi wari sanaba sigi matangna mari lainana in life ka Kuki MLA maga unaduna kari sanabada Kuki singna taliba separate administration asi phangdriba phawba tangena hena phongdokhi haidi makasa tharak poina to papamna Kuki MLA singna Meetei MLA singa Manipur gi irang sigi matangna khana nainaba yaroi KNO UPF Manipur thokliba sahi amag tha taragatare sujilaglaba kanglup anigi sathiraba irang asigi waroi sinama puraknabigi matangda Ministry of Affairs na invite tawbudigi ngasi Delhi da pangthokliba mifam asida Kuki MLA sing yaugani masida Meetei singa Manipur thokliba irang asigi matangda khana nainaba yauroi haina KNO amadi UPF na akanba warning thamlakli ngarang UPF amadi KNO anina puna thadorakpa sirol amagi matunginadi Kokijau MLA sina mifam asi Central Lengakna silakpagi yawbani Central Lengakna Manipur gi santi puraknabagi wari sanaba oijarabasu Kokijau phurukidi legislature leiba union territory ama leiraba matamdata santi hanjilakli haina lawgani Kokijau MLA singidi hairiba phirep asidagi sumhong hongloi haina phongdorakli Kokijau MLA singna Delhi gi mifam asida saruk yabada sagali adubu Kokijau gi civil society organization singi ayaba ma yaudana Kuki MLA singa si Meetei MLA singi kaidaunungda Manipur gi irang sigi matana khana neina bayaroi loinana Kuki MLA singna mifam hek loibaga miyam khangnaba press conference ama pangthokani haina su sirol asina mek singna palakli atopa pawamadana Naga Meetei amadi Kuki gi oiba tonganba leiba ama semnaba wari sanaba oirabadi yaba ngamloi AAP ngasi Meetei Naga amadi Kuki furup ahungi MLA sing yauna wari sanagadoriba sida Kuki Naga amadi Meetei haina tongan lainga ama sakatpigi yana semada sign tawnaba chebau tharakpa oirabadi Manipur kainabigi lambi oigani kaidonungda Aam Adami Party Manipur State Unit na yaba ngamloi haina phongdorakli ngasi Manipur Press Club ki thangjing hol pangthokpa pawgi mifam amada wafam asi Aam Adami Party State Unit ki activities coordinator Beshonath Thingam na phongdokhibani mangna makhata na hai kumja Englishing amaga samapan fuga mathoida ningthau Buddha Chandra Maharaj bu major agreement sign tawnahan khiba dugumna hana yana duna leiraba tongan ba leiba ama semgatpagi yana semada sign tawnanaba phurup ahungi MLA singda che paw pirakpa oiragadi Anisuba major agreement oigadra haiba singnadaba ngamdi Prime Minister Narendra Modi gi lainga klakraba matung kumja English nganiga kungani thoigi June gi tang kunga mathoida Delhi gi Asoka Hotel da India lainga amasung Kuki lalhauba singa phamkiba mi phamna tonganba lainga ama piwada yana khre haina media house singda phongdokpa laikhrabani madugi matungina
irang asi tholakibani adubu ngasi sanagadoriba furup ahumgi MLA sing yawba mifam asida Manipurgi isuosi lusinanaba wari sanabu oirabadi yamna phaba khongthang amani loinana MLA singbu red carpet mathakta tarana okani adubu madugi ona tainabada Naga Meetei amadi Kuki gi tongan lenga ama semnaba Manipur kaiba yaba wafam ama oirabadi AAP Manipur yaba ngamloi wari sanabadu yawkiba MLA singna Manipur kaidanaba India lenga ka wari sanabadu da pukhat hobi sungani haiken su paus ta makatari atopa paomana Subhash Chandra Misigi matangda hayeng tidim lambi pung taragani thui ban tawgadori Assam Police Training Center Deragaon training sathaduna lerakhiba taramathui suba IRB gi recruit Yelam Subhash Chandra Mangang Allies Nauton sei kuntragani thui apokpa nimaisan Nambol Khajiri Bisnupur district leiba miyoisi mahaki training maphamda singnaningai oiba mawong leikidabagi langla langjil Manipur lenga na ngasi phawba puthokpidaba bu yamna kan yaningdaba phongdoktuna hayeng ayuk pung manga dagi numidang wairam pung manga phawba pung taragani thoi subna tidim lambi bancha tharagani haina lakthokre wafam asingasi JSC against death of Yelam Subhash Chandra ngasi Nambol Bazar da lebe United Protection Committee gi office ta pangthokiba mifam amada committee asigi ko convener Naurem Ganga Devi na permission da phongdokhibani mangna makhata na hai Assam da IRB training tawduna leiringai da Yelam Subhash Chandra si masagi phamung da siduna leramani mangna leikidaba siga mari leina Manipur lenga na pirakhiba thajaba sing adu asukuiraba phawpur thabak to onthoktuna leigi misi asi Manipur lenga na thugan bani maramsina haukiba tang tarada JSC numit wangani gi matam piduna lengang ta taksin kiba thabak to onthoraktabana didim lambi ban tawbigi khongjang asi horakani masida tholakpa apapata punamak Manipur lenga na pugadabani mangna makhata na hai ban manung da school college sing thong thingadabani ban asida tangai fadana ana ayek learning lesson singba mari lenaba singamadi emergency gi service na singbadi komthokani pung taragani thugi tidim ban asida lambi paring asida leiriba towan tungan ba organization singna su mapung phana ban asi sokapina pamadi saruk yabina basu apel tokhi atopa paw lamak naraba miyema AR police na sinakre yang popi area lambi lamak na duna saliba salaga lairamba miyema Assam Rifles ki kangbuna thengnabadagi kallaba matung police ta khusinarakhre hairi police ki paw sin hai ngara numidang pung mangaga makhai taba matamna miyedu AR gi kangbuna thengnabadagi phajenduna thamlaba matung numidang pung taret rom taba matamna police ta khusinarakhpadagi imung manunggi miyoi singda tekta kaidana amuk khusinakhibane hairi imung manunggi miyoi singda khusinarakraba miyedu ukhul district ki litan police station na konba sana kaithel manaki molen village tagi Zangkhumang haulai sei kungamang apukpa saiting thang haulai kawi hadi makhasa tharak poina to papawmna lahulup singi pung taragani thogi total shutdown tampaki mafam sing punama khuntak lansi baga sakmanakre lamdam asigi aina thingrab lahulup singna adongai kumja english ngamaga samapan gani fuga mapani October taraga mangada Manipur India gi saruk ama oikhiba numitpu National Black Day haina numit asida athingma thamkhibaga loinana ngaseyuk pung manga dagi pung manga phaw total shutdown amadi general strike lathokkhibana maram moiraga lamdam asigi mafam ayamada khuntak lansibaga sakmanakre total shutdown asina maram moiraga Manipur gi maruoina tampaki mafam punamakta sauna akaiba pidi Imphal gi Kangla Mamang Khurambal Kaithel Rims Road Khurai Lamrong Kaithel Singjamai Kaithel na singba mafam kyara pharmacy natana Kaithel phamba nongmada sangdraba yadraba polam sing yoliba dukan sing thonglo nakhi Manipur Tampaki district sing haibadi Bisnupur Thaubal Kaksing Imphal East West ki mafam sing dasu total shutdown asina maram oiraga Kaithel phamna khiti dukan sing loinamak thonglo nakhi lambi da gari satpegi sang atuki matik handakhi loinana school college amade atai institute sing kaya thong hangnakhidi ban asida maram oiraga bank sing da staff sing na thabak ka ba yawrabasu miyam gi oina thong hangnakhidi petrol pump thong amata hangnakhidi mauk sagum gari lambi da satok sin tawba sang handakhibaga loinana passenger puba gari makhalamata service tawkhidi adomaina ma haujuk phawbi oina ban asida pamdaba thaudok thokhiba leitri mafam asida mafam kya security force na akan masiksin thoram lokhot khiaina su paw sida pali atop paw mana Manipur gi sairengi numit October 13 pakthokadori sai khudingi mera gi thanil purnima da malem gi Manipur tab mafam kya da
पांथोकलिबा मणिपुरी साइरेंगी नुमित की मपुंग ओइबा थौरम लाकलिबा मेरा थनिल पूर्णिमा अक्टोबर 13 फिक्शन एंड पोएट्री क्लब मणिपुर सिंधुना कैसामपात लेबा DIPR की ऑडिटोरियम दा अयुक पुंग 10 मखाई ताबा मतम पांथोकलगनी थौरम असिदा मणिपुर लैंग्वेज एडवाइजरी बोर्ड साहित्य अकादमी कन्वेनर ऑफिसर राजेन तोइजमना चीफ गेस्ट सी वेब्स मणिपुर की हानि की प्रेसिडेंट येंखोम इंदिराना गेस्ट ऑफ ऑनर मदी क्लब की प्रेसिडेंट डॉक्टर हाइसनाम बुद्धिचंद्रना प्रेसिडेंट होगनी लयोइख्रब मणिपुर लोल की असैबसिंग की मफमदा हाइकल लेकत तंबा मणिपुर लोल की सकनाइरबा असैब अहुम हाइबदी थांगजम इबो पिसक वांखै सलाम तोम्बो तौबुलमदी केंगब येंखोम कक्सिंगना मणिपुरी सैरेंगी दमक सांगलब सही मखा चथरपोइना तो पावमना मीतै युमथोंग खुदिंगदा मेरा थाबुंग थनिल नुमिता अपोकपा लुकलेन कटियु मीतै मरुप मीतै इरुपु हिंदू लाइनिंग नमदुना सतलंद्रिंगि ममांगदा लेबाक निंथौगी थाकता सही खुदिंगी लेप्तना पांथोकलंबा मेरा नोमा पानबगी इमा लैमरेल सीदबी अमदि लाइनिंथौ सनामहिदा सेंबी सेंबा हैजदुना मेरागी थाबुंग थनिल नुमिता तेंगबांगबा मदि मलेम तैबंग पानबबु सेंबिरिबा थाकता कना लैत्रबा मदोंग ओइबा पोकलेन पोकपा सलेन सातपा इपुरोय अपोपदा लुकलेन कच्चदुना तेंगबांगबा मदि मलेम तैबंग पानबगी येफनबगी दमक थौनिजरमदु मतमगी अवोनबा नोंलै नुंसितकी इरोल नुंगदा सही सहुमरोम लुपलुरबा मतुंगदा इंग्लिश मग समापनगा निफुगा मंगादा लाइनिंगहल नौरिया फुलो फुंद्रगी वाखुल पोटमित मखादा मीतै लेबाकता पुखरंबम सुरसान पुखरंबम इबोमसा मदि तखेलंबम बोबुल अहल अहुमना लुसिंगदुना मीतै मरुप लिंखतुना मेरानो मपानबदगी सेंग हैदुना थाबुंग थनिल नुमिता अपोकपा लुकलेन कच्चदुना मीतै लेबाकी तुवान तुवान मफमदा होंग होंगदुना थोरम पांथोकचदुना लाकनी हेना मीतै मरुप मीतै लेबाक मणिपुर मयाई लोइसंग वांखै थौबाल खोंगी सेक्रेटरी जनरल अंगोमसा शेरम गोजेंद्र मीतैन प्रेस थादोरकपा चिरोलमन हाइदी चिरोल असिन हाय लेबक थीबदी कुनगा मथोई सुब सही सा संगसिलगलबा फावबदा कोइसा सत्तुना लैबा मराइबक मरमदम अमा फावबा लेप्सबा ngamdraba असुंबा असेंबा मसक खंगद्रबा खोंजाय कुकिसिंगना सही लिसिंग क्यादगी खानोपोक एशियादा मसक मंगा लैना पांजरकपा मैतै लेबाक मणिपुरबु मयेक ताना थुगायरगा मीतै सिंगमी तमीगी लम्मुंदुना मरमदम सेमनबगिदमक मलेमिया ममांग ओइदब क्या हाइजुंदुना मीतैबु योंदुना मे उहुम इंग्लिश सिंगनिगा कुनगो हमदोइदगी ngasi था तरागतरे फजिलगलबा फाव लेप्तना लंदारकपना इरमदमसी अवाना मिसिमिना मिकप मिराव कोलतना निलबा मरा असिदा निंगसिंगबा थोक्तरबा मतमदगी इमा लैमरल सीदबी लैनिंथौ सनामीदा मेरा नोमा पानबदगी सेंग हाइदुना अनौ अपेट हाइलै अथेनपोट कक्तुना मखल कियागी हराव कुमई मेरा सेंग हैबा मेरा सौरेन हौबा मेरा मेंतोंबा मेरा कंजई सनबा मेरा वयुंबा मेरा होक्सोंबा मेरा उकाई कापा क्वाक तानबा मेरा कांग सनबा मदि मेरा संदुबन सिंगबा थौरम क्या लेबाक निंथौ पालिंगे पांथोकनरमी अमदि ngasisu तोंगान मवोंग अमदा पांथोकनरि खुमसी सही की ओइनदि मीतै संगलेन वांखै थंबाल खोंग मेरा नोंमा पान सुकनतगी ममिंगतगी ओइना नोंमखक सेंग हैदुना अथेनपोट कत्तुना मापुगी मिंखै सक्सोंदुना नुमिदांग वैरमदा थौरम मतोल लोमबगी उचान मेरा कत्तुना येफरुन लाउदुना थौनीदुना इंग सिंगना थौनी पांथोखरे लोइनना मेरा थाबुंग थनिल नुमिता अमता ngaइबा इपुरोय अपोकदा लुकलेन कत्तुना थौनी जगदबदु लेबाकी अवानागी इरांग असिना मरम ओइदुना स्टेट की थाकता पांथोकलरोय मरमदुना मीतै लेबाक मणिपुर मनुंगम मालेमगी मफम क्यादा सोइजाइनना तारिबा मीतै युमथोंग खुदिंगना लाक्लिबा मेरागी थाबुंग थनिल अक्टोबर 13 इंग्लिश सिंगनिगा कुनगमरी सगोल सुनुमिता इमा लैमरेल सीदबी अमदि लैनिंथौ सनामैदा सेंगबी सेंगबा हैबिदुना अथेनपोट कटपीदुना इपुरोय अपोकदा लुकलेन कटपीदुना तंगदु लैताबा इंग सिकपा हंजननब थौनिबियु हाइना सुसिरोल सिना मखाताना फोंदोरकली पाउसी मखा चथरकपो ओइना पनम पाउसीदना सुमना रिपोर्ट तौरी तेंतंगना मैमना थमजरंगी मणिपुर इरांग मीते अमरी कुकी MLA की मरक्ता वारी सनखरे अथुबदा CSO सिंगी मिफम कौरकलबा याय कुकी जगी ओइना सेपरेट एडमिनिस्ट्रेशन नत्रगना लेजिस्लेचर याव यूनियन टेरिटोरी की दिमाना तुंग कोइबा संति प्रोनबगी लंबी ओइगनी UPF KNO
Union Home Minister Amit Shah gi miyeng makha Ministry of Home Affairs na maruoiba thaudang loduna Manipur da tha tara ka tere pharaklaba conflict asigi woroisan ma purakna bigi lambi amoina Meetei Kuki amasung Naga MLA sing saruk yaduna ngasi Delhi da leiba Ministry asigi office da wari sanakri pau gi likhun amagi matungina Khan area market South Delhi da leiba Ministry of Home Affairs ki office da ngasi numijung matung ligi horaga pung ani subna wari sanakhi Mifam adura kari wafam khanaki haiba khangdrabasu mapung phaba mifam amadi oike hari ngasigi wari sanabadu Home Ministry gi interlocutor AK Mr. Saruk yabaga loinana Lok Sabha gi BJP MP Dr. Samit Patra amadi atai Ministry of Home Affairs ki makok thong official sing saruk yaki aduma pu Union Home Minister Amit Shah amadi Manipur gi Chief Minister Nongthombam Berendi saruk yaki di Mamang saigi me digi Kuki amasu Meetei furup anigi marakta conflict hek thorakpadigi furup anigi legislators singi marakta ahanbo ina pangthokpa mifam aduda Manipur Legislative Assembly gi Speaker Thoksam Sedrabata Education Minister Thanauzam Basanta Kumar Works Minister Govidas Konthauzam Agriculture Minister Thongam Bisorjit Health Minister Dr. Sapam Ranjan Yauna punna MLA Tararam Sargyaki Naga MLA singi marakta Minister Awangbong Niumai Maugi MLA Losi Dikho amasung Ukulgi MLA Ramuiba Sargyaki Kuki MLA singi marakta Minister Letpa Hokip Minister Nemsakip Gen yauna punna Kuki MLA Taruram Sargyaki Agency ki pauna hinga sigi miphamadu gi mangoina na miphamadu saruk yaga da Kuki MLA singna North East Live ta phongdo kiba miphamasida Makhoi gi oinadi Shepherd Administration ki demand pukhatkani hana phongdoki adubu miphamaduda demand asi puthoktuna khana khibra leibra haibasi sapsana khamngamdri haidi pausina makhatara duna ahan boina Meetei Kuki amasum Naga MLA singweba mipham amangasi pangthokraba matung Ministry of Home Affairs na sinduna Manipur gi Civil Society Organization CSO singweba mipham amasu athuba matamna Delhi da korakpu ye hana panari Amaromdana Akampat Relief Camp the Levi Nupi Amalaikidre More Turel Wamalekai, Wa number 7 digi, Lanjanarak Livi, Nongmai Them Kambi, say Humfu Kopa Nupi Amamasagi, Anaban Maram Oraga Akampat Relief Camp the Nasilaikidre, Maus Akampat Relief Camp the Lady Aida Anai, Yokshalakodi Rims Hospital Pukatun Lane Satam Kidubo, Rimski Doctor Nayum the Putaro Herakodi Relief Camp the Layraga, Anabigi Seva Tabu Nungai. Nungairaroi haiduna Thobal district ki Nepra da leiba mahaki mari mata amagi yuma mada leiduna matam khara leramlaba matung asi khangauduna lekhidabani mana lekhidabada More dagi lanjenaktuna relief camp singna sangjapam lauduna leiriba More gi IDP singna awaba phongtokpaga loinana ngaki mathong mangam pangtokre panma yabade haujik thokliba kangluki lana sin maram moiraga More dagi lanjelaktuna relief camp singda leina ana leng amadi sel thungi matik san leitabadagi lekhidaba miyoi mapal sukre hadi Loshilakpo in Atin Paukra Mamna Tamzigi, Kuki Singna, Anglo Kuki War Anniversary Thoram Pangtonaba Sem Sakre, Anglo Kuki War Anniversary Thoram Pangtonaba More Youth Club, MYC Gi Makada Levy, Unit Singamadi, Kuki Student Organization KSO, More Block na Sinduna More Police Station Manakta Leba Kuki Singi Freedom Fighter ni Haiba, Mitamama di Masigi Akoi with the Leba Mapam Sing Sit Chang Magaloina, Sem Sabokre. Ramasigi Matang na Maikay Kayadagi Yaning the Pongdok to the Kuki Sing Asugum Aran by history Kia Sakatuna Tarakli Baton Sibu, Yaning the Utpagaloina, Pali Valenga Sina Akan Mamiang Sanganing Bigi Apama Pongdorakli. Atop Palman Isum Com Kairapta Nauna Kulingan Herapa Yaning de Mongholar Com. Say Kuntraga Mangaki Mamang Kul Tadolaga Sakravamadi, House Texu, Tikidrava Matamama the Kangbuki district Isum, Kairapta Kundaramba Kawishinga, Naram Nahona Kulingan Hanelak Pasi Yaning de Hana, Isum Kairakom Village Authority Advisor M. Mongholar Com the Pongdorakli, Major Kulda Labor Manipur Press Cup the Pangtokiba Pau Mipamada, Mongholar Com na Makataki Bida, Isum Kairakom Kulasi English Magasani Panga, Humdraga Matoi de Mapamasi the Kundaraki, Aduga, Manipulenga ki order Maki Matung in English Magasama Panga Kuntraga Mapandagi House Text Tidron Leraki, Madugi Matung the Ana Yorak for the Kulasiki, Maibu Winanavayum Ani Saroi Kabui Kauraga Leminar Kivani, Adu say Kuntraga Mangaki Mamang the Gimakoi de Kulasi Tadolaga Sakrabane, Kulasi de El. Realizer kom kauba say humpurom suraba hal amasu ngarang tamthina phurakibadu yaning de haiken su paus ta makhatari aduga husku nadi mem paus matang asin sinjarage amasu mem puna no update ngaminasi